Nada, Miami chẳng lão sao thế? Lão sao thế? Lần đây. Miami lạc nó đâu hả tiêu? Sao tiêu? Hay mấy đứa nó 참 잡는 되겠니? 상하게 삼다. 젤리우 시우디 무방 떨어 오야바 떨어 깨고 지나면 거 마탕 이 비디오다 무방 떠보기 남아게 아피 게림 밤다 오 밤데 Hi hello tham ngày bữa qua đi thay cái là cái một bằng video có gì nào mèo con cha đi ngày xí sắc cha đi coi sắc cha bữa lưỡiกับพันมาเลยให้ไก่ลำได้เนาะไอ้เช่ไก่นู่นนี่บอกก็ยูน้ำไฮโดรเทียมในช่างคงให้ไปตัวก็ดูได้กินเนี่ยเมสซี่หรือโรนัลโดไอ้ดีเมสซี่ปามเมโรนัลโดปามดีให้ดีนะให้ดีนะอ่างดูยาวฮัลโหลอย่าดีอ่างดูนุ่งสีมุกบางตัวผมจำได้อ่างดูยาวฮัลโหลให้เราเมียไอ้ไก่คู่ไม่ด้วยลันโคมไทยบุท่านนู้นไทยเตอลันโคมไทยเตอในค่ะนางเปร่งตัวโตหนุ่งไอ้มาเกตแต่ไอ้ทีนี้อ้าวไอ้นี่ลุยกับหัวหน้าคนในเลยล่ะไม่เอาไอ้เนี่ยสิจะไมโครโฟนทิ้งเลยบอกก็ไอ้หนังงานมันสิตาบราไม่เอาอันตาไฮบิโรบะไอ้ทุกครั้งเดียวบอกก็ไมโครโฟนสิยาบริยาแบบว่าอาชีไมโครโฟนอันมันเนี่ยบอกก็ไอ้มาเทลซาร์กียามบะจีน่างอาชีดีไก่โนใจทารอยอีรอนบะมากะอาลูกะงากะมาถ่วงอาลูฮับดีไก่โนโดงาฮับดีไก่โนโดอุกาบีงาอากังบุญจัดตัวดูกุมโดตอนทุกครั้งตั้งแต่ห้องมันขึ้นหน่อยเมสซี่นะไม่ตาไอ้ที่เมสซี่เฟนนี่ก็ไม่เอาไก่โนนัตเตโรนัลโดนัตเต Hi ไก่ทองไม่กังไม่ Hello บัมซัมเราดูดีมาพูขออภิไกริมเนี่ยแล้วดีมาพูขอบัมซัมรู้ป่ะไอ้ให้เต่าทำไปอ่ะลั่นครับบัมแต่ลั่นชัวมีลั่นโคไม่ห้ามแต่อ๋อไตโอ้ยามตรงไหนจะได้ชิ้นน้ำยามไตโอ้ยามตรงไหนจะได้สุดเดนับตุธาใครเนี่ยนับตุธากันนะก็เอาตุตันเท่นั่งกันจะนับหนักนะไม่ยามกรีมาเที่ยวจันทร์อะไรเงี้ยสิดีไอ้เจ้าก็ไม่ยามงั้นสิเจ้าก็ไม่ต้องแกให้กันแต่ไอ้ลัดท้ายไอ้เจ้างรังนุ่งดังเช่ตุ้มูดเลยบอกก็งรังนุ่งดังเช่ไอ้เจ้วิดีโอเช่editตัวบอกกันแต่ไอ้เนี่ยวิดีโอeditตัวเช่ปุ่งเช่แกนุ่มมุกตาเลยบอกก็ไม่ยามก็ชิ้นน้ำไม่ยามก็ปุ่งหุ่มมาใครได้ไอ้เจ้วิดีโอeditตัวเลยเลยดูeditตัวบนเลยแล้วก็ไก่ริมกับไอ้บ้านนี่น่ะล้างท้ามาดูงาด้วยยามาถูดเลยบอกก็ไม่ยามก็ไอ้ดูวิดีโอน้ำเลยบอกก็นุ่งงานเล่นงรังใช่งรังนุ่งมีดังที่ตุ้มเลยมาสู้มาช้างงำเดินนั่นเลยบอกก็สิได้เลยจ้ะสิเลยบอกก็มาสู้มาช้างงำเดินเลยงรังใช่ดูนะมาไงบ่อยรักบ่อยตัวกันไอ้ช่วยวิดีโอสิeditตัวผมทำได้ยาวไว้งรังตัวไม่เอาดูก็ล้างแล้วรูปสัตว์แล้วก็หันแล้วกันนะมุกวิดีโออัพโหลดดิ้งตัวนี้ดูชัวดูก็ไอ้งั้นสินุ่มดังเช่เขาจะตุ้มนิ่งปะเผาตรงมันเลยให้ดีงรังเช่ครับมาทำดูประตุ้มไปแต่มิงดกใกล้ๆเลยบอกก็ดูนะไอ้เฮเขาก็แล้วก็จักใจนี่มั้ยอีดูจะบ้าเลยก็งานที่ครับอย่างไว้มั้ยดูนับตุทานกายก็เอาตุตันเทมุกบางตัวบดายาวฮัลโหลดูอ่างยาวบดาจินบุดีสิลามนี่ดูชูยามยาวฮัลโหล
ꯑꯗꯨ ꯊꯨꯅ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯑꯧ ꯌꯥꯎꯍꯟꯒꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯅ ꯌꯥꯎꯍꯟꯒꯦ ꯑꯁꯤꯗꯁꯨ ꯂꯩꯇꯕ ꯃꯥꯅꯤꯇꯣ ꯑꯁꯤꯁꯨ ꯑꯉꯥꯡꯁꯨ ꯁꯤꯗ ꯂꯩꯇꯕ ꯃꯌꯥꯝꯗꯣ ꯁꯤꯁꯨ ꯂꯩ ꯍꯥꯏ ꯃꯌꯥꯝ ꯁꯣꯔꯇꯤꯁꯦ ꯍꯥꯏ ꯃꯌꯥꯝ ꯁꯤꯁꯨ ꯌꯥꯎꯍꯜꯂꯛꯀꯦ ꯆꯨꯗꯦ ꯊꯣꯡꯀꯨ ꯍꯥꯛꯈꯤꯗꯦ ꯒꯤꯔꯤꯝ ꯅꯥꯈꯣ ꯗꯉꯣ ꯊꯣꯡꯀꯨ ꯍꯥꯛꯈꯤꯗꯦ ꯃꯩ ꯃꯅꯥꯛꯇ ꯈꯔ ꯆꯪꯒꯦ ꯈꯔ ꯉꯥꯅꯤ ꯍꯥꯏꯀꯣ ꯀꯒꯨꯟ ꯒꯥꯏ ꯃꯥꯏ ꯏꯟ ꯀꯣꯔꯣꯟ ꯒꯥꯏꯄꯨꯏꯗꯣ ꯈꯪꯕ꯭ꯔꯣ ꯅꯣꯏ ꯑꯗꯨꯗꯅꯦ ꯑꯕꯨꯡꯉꯣ ꯈꯪꯉꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯅꯨꯄꯤꯅꯦ ꯑꯗꯣ ꯅꯈꯣꯏ ꯑꯅꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯏꯕꯥꯅꯤꯁꯦ ꯑꯩꯅ ꯆꯍꯤ 25 ꯁꯨꯔꯦ ꯃꯥꯅ ꯀꯌꯥꯕ 23 ꯑꯉꯥꯡꯅꯦ 23 ꯒꯥꯏꯕꯝꯗꯦ ꯒꯥꯏꯕꯝꯗꯦ ꯇꯕꯤꯒꯟ ꯇꯨꯅꯁꯨ ꯑꯁꯩ ꯍꯥꯏ ꯇꯨꯁꯨ ꯂꯩ ꯑꯂꯨꯔꯦ ꯈꯥꯀꯪꯅꯦ ꯇꯅꯦꯡ ꯇꯝꯈꯠꯂꯦ ꯇꯨꯋꯦ ꯂꯩꯃꯤꯅ ꯅꯣꯏꯅꯤꯅ ꯃꯨꯛꯕꯥꯡ ꯇꯧꯔ ꯋꯥꯔꯤ ꯁꯥꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦꯀꯣ ꯏꯆꯤꯟꯅꯀꯣ ꯑꯅꯨꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯒꯥꯏꯄꯨꯏꯗꯣ ꯑꯩꯈꯣꯏ ꯑꯇꯣꯟꯅꯦ ꯍꯥꯏꯌꯣ ꯑꯣ ꯑꯗꯨꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯀꯒꯨꯟꯒꯥꯏꯃꯩꯁꯦ ꯀꯩꯅꯣꯗꯒꯤ ꯑꯣꯏꯕ ꯇꯥꯔꯦꯀꯣ ꯈꯣꯏꯖꯨꯃꯥꯟꯗꯒꯤ ꯑꯣꯏꯕ ꯇꯥꯔꯦꯀꯣ ꯀꯣ ꯑꯣ ꯌꯨꯔꯦꯟꯐꯝꯗꯒꯤꯔꯣ ꯍꯜꯂꯣ 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 ꯅꯪꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯣꯅꯦ ꯃꯤ ꯅꯨꯡꯁꯤꯅ ꯇꯧꯔꯒ ꯇꯟꯖꯤꯟꯕ ꯎꯄꯥꯟ ꯃꯩ ꯍꯥꯏꯌꯦ ꯍꯜꯂꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯃꯨꯛꯕꯥꯡꯁꯦ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯁꯤꯒꯦꯀꯣ ꯃꯌꯥꯝꯅ ꯍꯥꯏꯔꯛꯑꯣꯅꯦ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯉꯝꯗꯕꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯃꯌꯥꯝ ꯀꯣ ꯈꯔ ꯉꯝꯒꯗꯕꯗꯨꯗꯤ ꯍꯥꯏꯔꯛꯑꯣꯕꯀꯣ ꯑꯧ ꯌꯨꯔꯦꯝꯕꯝꯗꯩꯅꯦ ꯑꯣ ꯑꯩꯅꯀꯣ ꯀꯩꯅꯣꯗꯒꯤ ꯍꯧꯖꯤꯛꯀꯤ ꯅꯪꯒꯤ ꯅꯥꯇꯣꯟꯅꯦ ꯍꯥꯏꯕꯗꯨꯗ ꯀꯩꯅꯣꯗꯒꯤ ꯃꯥꯜꯂꯨꯔꯦꯕꯀꯣ ꯈꯨꯖꯨꯃꯥꯟꯗꯒꯤ ꯃꯥꯜꯂꯨꯔꯦꯕꯀꯣ ꯑꯉꯥꯡꯗꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯗꯥꯌꯥꯅꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯉꯥꯡꯁꯦ ꯀꯁꯟꯒꯥꯏꯔꯨ ꯀꯧꯋꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯍꯥꯏ ꯃꯌꯥꯝ ꯁꯣꯇꯤ ꯅꯠꯇ ꯍꯥꯏ ꯃꯌꯥꯝ ꯁꯣꯇꯤ ꯍꯥꯏ ꯁꯣꯇꯤ ꯑꯗꯨꯒ ꯃꯨꯛꯕꯥꯡ ꯁꯨꯅ ꯊꯥꯀꯨꯋꯣ ꯑꯧ ꯁꯨꯡꯁꯣꯏ ꯁꯣꯏꯗ ꯊꯥꯒꯠꯂꯛꯀꯅꯤ ꯃꯨꯛꯕꯥꯡ ꯇꯧꯔꯒ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯅꯨꯡꯉꯥꯏꯅꯕꯃꯣ ꯊꯣꯡꯀꯨ ꯍꯥꯞꯈꯤꯗꯦ ꯆꯨꯟꯇꯤ ꯒꯣꯡꯊꯥꯡ ꯃꯥꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎꯕꯨꯀꯣ ꯖꯣꯁꯦꯞ ꯕꯥꯁꯤꯝꯕꯨꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯅꯅꯥꯎ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯅꯨꯡꯁꯤꯌꯦ ꯑꯉꯥꯡꯗꯣ ꯃꯃꯥ ꯃꯥꯜꯂꯦ ꯑꯧ ꯃꯥꯜꯂꯦ ꯑꯉꯥꯡ ꯃꯃꯥ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯊꯪ ꯄꯥꯔꯛꯀꯦꯀꯣ ꯀꯃꯦꯟꯁꯤꯀꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯑꯂꯨꯒ ꯉꯥ ꯑꯀꯪꯕꯒ ꯑꯗꯒꯤ ꯊꯔꯣꯏ ꯏꯔꯣꯟꯕ ꯑꯃꯒ ꯆꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ ꯒꯥꯏꯔꯤꯝ ꯀꯄꯨꯏ ꯇꯣꯟ ꯇꯣꯏ ꯊꯥꯏꯗꯤ ꯒꯥꯔꯤꯝ ꯅꯣꯏ ꯅꯄꯨꯏ ꯇꯣꯟ ꯈꯪꯉꯦ ꯍꯥꯏ ꯀꯔꯝꯕꯅꯣ ꯒꯥꯔꯤꯝ ꯀꯄꯨꯏ ꯇꯣꯟ ꯊꯥꯏꯗꯤ ꯁꯥꯃꯨꯒ ꯇꯨꯀꯨꯝꯕꯁꯤꯅꯦ ꯏꯌꯥꯝꯕ ꯅꯪ ꯃꯩꯇꯩꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯩ ꯃꯩꯇꯩ ꯅꯠꯇꯦ ꯔꯣꯡꯃꯩꯅꯦꯕꯀꯣ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯇꯤ ꯑꯥꯔ ꯁꯤ ꯆꯞꯂꯦꯛ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯗ ꯇꯤꯡꯀꯥꯎ ꯔꯥꯒꯣꯡ ꯆꯞꯂꯦꯛ ꯍꯥꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯑꯩꯈꯣꯏꯅ ꯅꯤꯡꯉꯤꯕ ꯂꯥꯏꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯩꯅ ꯏꯁꯥꯃꯛ ꯔꯣꯡꯃꯩꯅꯦꯕꯀꯣ ꯑꯗꯨꯒ ꯌꯨꯔꯦꯝꯕꯝ ꯃꯤꯇꯣꯏ ꯌꯨꯔꯦꯝꯕꯝꯗꯩꯅꯦꯌꯦ ꯃꯃꯥꯇꯣꯟ ꯍꯥꯏꯁꯦ ꯀꯔꯝꯕꯅꯣ ꯃꯃꯤꯡ ꯍꯥꯏꯔꯛꯑꯣ ꯍꯥꯏꯌꯦ ꯊꯟ ꯀꯥꯃꯥꯏ ꯔꯣꯡꯃꯩ ꯂꯨ ꯈꯠ ꯁꯣꯟꯅꯣ ꯕ꯭ꯔꯗꯔ ꯑꯩ ꯑꯩꯈꯣꯏ ꯔꯣꯡꯃꯩ ꯏꯁꯩꯁꯦ ꯀꯔꯝꯕ ꯁꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯏꯁꯩ ꯁꯛꯔꯣꯡꯅ ꯍꯥꯏꯕꯀꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯑꯩꯁꯨ ꯍꯩꯇ ꯁꯛꯀꯦꯕꯀꯣ ꯀꯔꯝꯕ ꯏꯁꯩ ꯁꯛꯄꯤꯒꯦ ꯔꯣꯡꯃꯩꯒꯤ ꯍꯥꯏ ꯑꯩ ꯏꯁꯩ ꯁꯛꯄ ꯍꯩꯇꯕꯅꯦꯕꯀꯣ ꯍꯧꯖꯤꯛ ꯁꯛꯄ ꯇꯥꯔꯦ ꯑꯗꯨꯗꯤ ꯀꯔꯝꯕ ꯁꯛꯁꯤꯒꯦ ꯑꯥꯏꯔꯨꯏꯃꯠꯇꯨꯅ ꯖꯦꯃꯩ ꯈꯠꯅꯥꯏꯌꯦ ꯑꯅꯤꯎ ꯄꯥꯎꯈꯧ ꯊꯧꯔꯥꯅ ꯅꯆꯣ ꯊꯥꯏꯔꯧꯅꯤꯌꯦꯗ
ꯍꯩꯇꯦ ꯃꯌꯥꯝ ꯑꯇꯣꯞꯄ ꯏꯁꯩ ꯁꯛꯍꯟꯅꯤꯡꯉꯁꯨ ꯍꯥꯏꯌꯣꯀꯣ ꯑꯩ ꯃꯇꯦꯛ ꯑꯗꯨꯝ ꯁꯛꯀꯦ ꯃꯌꯥꯝꯀꯣ ꯉꯁꯤꯗꯤꯀꯣ ꯑꯩꯗꯣ ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯉꯁꯤꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯤꯡꯕꯀꯣ ꯍꯥꯏꯕꯗꯤ ꯈꯔ ꯃꯥꯏꯟꯗꯣ ꯈꯔ ꯐ꯭ꯔꯦꯁ ꯑꯣꯏꯅꯕꯗꯣ ꯑꯩꯁꯦ ꯉꯔꯥꯡꯁꯨ ꯇꯨꯝꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯉꯁꯤꯁꯦ ꯑꯩ ꯏꯁꯥꯁꯦ ꯑꯗꯨꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯝ ꯆꯠꯄꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯉꯁꯤꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯅꯁꯨ ꯈꯪꯗꯕ ꯂꯩꯔꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯒꯦꯕꯀꯣ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯍꯪꯕꯤꯌꯣ ꯍꯥꯏꯕꯀꯣ ꯔꯣꯡ ꯃꯔꯨ ꯈꯛꯇ ꯑꯆꯥꯏꯕꯨꯡ ꯁꯣꯔꯤ ꯃꯌꯥꯝ ꯑꯩ ꯈꯅꯥꯎꯁꯤ ꯀꯩꯅꯣ ꯑꯆꯥꯏꯕꯨꯡ ꯀꯥꯏꯅꯩ ꯇꯣꯡ ꯚꯤꯗꯤꯑꯣ ꯖꯒꯥꯏꯊꯦ ꯊꯣꯡꯀꯨ ꯍꯛꯈꯤꯗꯦ ꯖꯤꯟ ꯆꯨꯏꯒꯥꯡ ꯃꯥꯏ ꯀꯒꯨꯖꯝ ꯀꯦ ꯄꯤ ꯑꯦꯁ ꯍꯥꯏꯕꯀꯣ ꯍꯥꯏ ꯃꯌꯥꯝ ꯐꯥꯔꯃꯔ ꯂꯩꯔꯦ ꯃꯃꯤꯠꯀꯤ ꯇꯧꯕꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯜꯂꯣ ꯑꯦꯚ꯭ꯔꯤꯕꯣꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯍꯥꯏ ꯃꯌꯥꯝ ꯃꯤꯃꯤ ꯀꯄꯨꯏ ꯇꯣꯏ ꯍꯥꯏꯌꯦ ꯃꯤꯃꯤꯒꯤ ꯃꯃꯥꯗꯣ ꯍꯥꯏꯌꯦꯕ ꯃꯤꯃꯤ ꯀꯄꯨꯏ ꯇꯣꯏ ꯏꯅꯥꯎ ꯑꯃꯗꯥꯏ ꯆꯤꯡꯉꯦꯝꯄꯤ ꯍꯥꯏꯕꯗꯨꯅꯤꯀꯣ ꯄꯧ ꯏꯔꯩꯆꯥꯎꯒꯤ ꯃꯃꯥꯗꯨꯅꯤ ꯍꯥꯏꯌꯦꯕꯀꯣ ꯏꯇꯥꯎꯁꯦ ꯃꯊꯦꯜ ꯏꯇꯥꯎ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯉꯁꯤꯗꯤ ꯑꯂꯨꯒ ꯉꯥ ꯑꯀꯪꯕꯒ ꯊꯣꯡꯕ ꯑꯃꯒ ꯑꯗꯒꯤ ꯊꯔꯣꯏ ꯏꯔꯣꯟꯕ ꯑꯃꯒ ꯆꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯒ ꯔꯣꯁꯟ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯀꯁꯥꯔ ꯔꯣꯡꯃꯩꯒ ꯅꯣꯏ ꯃꯅꯤꯄꯨꯔꯒ ꯂꯣꯟ ꯃꯥꯟꯅꯗꯦ ꯔꯣꯡꯃꯩ ꯑꯣ ꯑꯗꯨꯃꯥꯏꯅ ꯂꯣꯟꯁꯦꯀꯣ ꯑꯩꯈꯣꯏ ꯑꯥꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯆꯤꯡ ꯂꯣꯝꯗ ꯂꯩꯕꯁꯨ ꯑꯇꯣꯞꯄꯗ ꯂꯩꯕ ꯀꯥꯟꯗ ꯂꯣꯟꯁꯦ ꯍꯦꯛ ꯍꯦꯛ ꯃꯥꯟꯅꯗꯕꯗꯧꯅꯁꯨ ꯇꯧꯕꯅꯦꯕꯀꯣ ꯂꯣꯟꯗꯣ ꯈꯣꯏꯕꯒꯨꯝ ꯈꯣꯠꯄꯒꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕꯁꯨ ꯂꯩꯕꯅꯦꯕꯀꯣ ꯃꯥꯒꯤ ꯂꯝꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯂꯩꯕꯅꯦ ꯑꯉꯥꯡꯗꯣ ꯑꯝꯇ ꯍꯥꯏ ꯇꯧꯍꯜꯂꯣ ꯍꯧꯖꯤꯛ ꯇꯧꯍꯜꯂꯛꯀꯦꯀꯣ ꯑꯉꯥꯡ ꯇꯨꯝꯅꯤꯡꯉ ꯃꯥꯜꯂꯦ ꯅꯊꯣꯏ ꯑꯃꯨꯛ ꯂꯥꯛꯀꯦꯁꯤꯅꯣ ꯏꯌꯥꯝꯕ ꯖꯦ ꯀꯦ ꯏꯟꯇꯔꯇꯦꯟ ꯏꯌꯥꯝꯕ ꯂꯨꯄꯥ 10 ꯀꯥꯞꯄꯤꯔꯛꯑꯦꯕꯀꯣ ꯄꯩꯁꯥ ꯀꯥꯞꯄꯛꯄ꯭ꯔꯣꯁꯤꯕꯣ ꯑꯩꯁꯦ ꯑꯍꯥꯟꯕꯅꯤ ꯈꯪꯗꯦꯀꯣ ꯑꯁꯤꯁꯦ ꯊꯦꯡꯀ꯭ꯌꯨ ꯏꯌꯥꯝꯕ ꯂꯨꯄꯥ 10 ꯀꯥꯞꯄꯤꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯑꯩꯁꯦ ꯂꯥꯏꯚꯁꯦ ꯊꯥꯕꯁꯦ ꯃꯌꯥꯝ ꯑꯍꯥꯟꯕꯅꯦꯕꯀꯣ ꯑꯗꯨꯅꯅꯦꯕꯀꯣ ꯏꯌꯥꯝꯕꯕꯨ ꯖꯦ ꯀꯦ ꯏꯟꯇꯔꯇꯦꯟꯃꯦꯟ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ ꯍꯦꯜꯂꯣ ꯕ꯭ꯔꯗꯔ ꯑꯦꯟ ꯁꯤꯁꯇꯔ ꯍꯦꯜꯂꯣ ꯕ꯭ꯔꯗꯔ ꯑꯦꯟ ꯁꯤꯁꯇꯔ ꯃꯩꯇꯩꯂꯣꯟꯒ ꯀꯕꯨꯏ ꯂꯣꯟꯒꯁꯦ ꯂꯣꯟ ꯃꯥꯟꯅꯕꯅꯦ ꯑꯗꯨꯝ ꯑꯗꯨ ꯃꯥꯟꯕꯨꯗꯤ ꯃꯥꯟꯅꯩꯌꯦ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯃꯥꯟꯅꯩꯀꯣ ꯌꯥꯝꯅꯃꯛ ꯀꯩꯅꯣ ꯇꯧꯗꯕꯃꯛ ꯑꯣꯏꯗ꯭ꯔꯁꯨ ꯋꯥꯎ ꯅꯥꯏꯁ ꯊꯦꯡꯀ꯭ꯌꯨ ꯃꯥꯏ ꯂꯥꯏꯐ ꯃꯥꯏ ꯁ꯭ꯇꯥꯔ ꯅꯦꯛꯁ ꯃꯨꯛꯕꯥꯡꯒꯤ ꯏꯁꯄꯣꯟꯁꯔ ꯇꯧꯖꯒꯦ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯀꯤꯝ ꯁꯛꯀꯥ ꯍꯥꯏꯌꯦꯕꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯤꯟ ꯏꯅꯥꯎ ꯅꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯗꯣ ꯅꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯗꯣ ꯕꯦꯔꯤ ꯕꯦꯔꯤ ꯍꯦꯄꯤ ꯐꯦꯃꯤꯂꯤꯅꯦ ꯂꯥꯏꯐ ꯂꯣꯡ ꯅꯨꯡꯉꯥꯏꯅ ꯍꯣꯠꯅꯧ ꯊꯦꯡꯀ꯭ꯌꯨ ꯏꯌꯥꯝꯕꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯅ ꯊꯥꯒꯠꯆꯔꯤ ꯅꯅꯥꯎꯅꯀꯣ ꯃꯇꯝ ꯄꯨꯝꯕꯗ ꯁꯣꯏꯗ ꯉꯥꯝꯗꯕꯒ ꯑꯣꯏꯖꯒꯦꯕꯀꯣ ꯅꯅꯥꯎ ꯑꯩꯅꯀꯣ ꯑꯗꯨꯗꯤ ꯄꯧꯊꯟ ꯀꯥꯝꯃꯦ ꯑꯁꯩꯊꯣ ꯂꯥꯏꯐ ꯊꯥꯐꯝ ꯗꯤꯡꯉꯦ ꯉꯁꯤꯁꯦ ꯑꯩꯅꯀꯣ ꯂꯥꯏꯐ ꯊꯥꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯁꯦ ꯍꯥꯏꯅꯀꯣ ꯍꯥꯏꯕꯗꯤ ꯑꯩꯗꯣ ꯉꯁꯤꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯅꯤꯡꯕꯀꯣ ꯑꯗꯨꯒꯤꯅꯤꯗ ꯑꯍꯥꯟꯕꯁꯨ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯃꯅꯤꯕꯨꯗꯤ ꯊꯥꯔꯝꯃꯦ ꯑꯗꯨꯗꯣ ꯄꯨꯔꯥ ꯃꯄꯨꯡ ꯐꯥꯅ ꯑꯣꯏꯈꯤꯗ꯭ꯔꯦꯕꯀꯣ ꯉꯁꯤꯗꯤ ꯈꯔ ꯀꯨꯏꯅ ꯁꯥꯡꯅ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯅꯀꯣ ꯑꯗꯨꯒꯤꯅꯤ ꯃꯌꯥꯝ ꯆꯒꯦꯝ ꯄꯣꯝꯕ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯛꯑꯣ ꯁꯨꯡꯁꯣꯏ ꯁꯣꯏꯅ ꯇꯧꯖꯔꯛꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯍꯥꯏꯁ꯭ꯔꯣꯗꯨꯗ ꯃꯀꯥꯏ ꯈꯔ ꯍꯥꯏꯁ꯭ꯔꯣ ꯍꯟꯗ ꯍꯥꯏꯁ꯭ꯔꯣꯗ ꯍꯥꯏ ꯃꯌꯥꯝꯁꯨ ꯅꯪ ꯁꯣꯔꯣꯛꯇꯣ ꯃꯥꯁꯤ ꯇꯨꯝꯅꯤꯡꯉ ꯂꯩꯔꯦꯀꯣ ꯁꯣꯔꯣꯛꯊꯣꯛꯑꯣ ꯅꯥꯊꯣꯏ ꯍꯥꯏ ꯃꯌꯥꯝ ꯁꯣꯔꯣꯛꯇꯨꯅ ꯁꯦ ꯁꯣꯔꯣꯛꯇꯨꯁꯦ ꯑꯣ ꯀꯔꯨꯒꯦ ꯁꯨꯃꯗꯤ ꯁꯨꯊꯨꯁꯦ ꯍꯥꯏ ꯃꯌꯥꯝ ꯁꯨꯊꯨꯁꯦ ꯁꯥꯎ ꯂꯩꯀꯣ ꯇꯨꯝꯅꯤꯡꯉꯒ ꯁꯣꯔꯣꯛꯇꯨꯁꯦ ꯍꯥꯏ ꯃꯌꯥꯝ ꯃꯥꯗꯣ ꯇꯨꯝꯅꯤꯡꯉꯦ ꯅꯤꯡꯉꯥꯏ ꯇꯧ ꯂꯩꯔꯦ ꯑꯗꯨꯒꯤ ꯍꯥꯏ ꯃꯌꯥꯝ ꯈꯟꯅ ꯁꯥꯎꯗꯣꯏꯁꯦ ꯅꯠꯇ꯭ꯔ ꯆꯪꯈꯥꯏꯁꯦ ꯆꯪꯈꯥꯏꯁꯦ ꯃꯌꯥꯝ ꯃꯥ ꯁꯥꯎꯔ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅꯅꯦꯕꯀꯣ ꯇꯨꯝꯅꯤꯡꯉꯦꯅ ꯉꯁꯥꯏꯗꯒꯤ ꯅꯤꯡꯉꯥꯏ ꯇꯧ ꯂꯩꯔꯕꯅꯦ ꯏꯅꯥꯎꯁꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯁꯦ ꯋꯥꯡꯒꯣꯏ ꯂꯩꯁꯥꯡꯈꯣꯡ ꯍꯥꯏꯕꯗꯣ ꯑꯗꯨꯗꯒꯤꯅꯦꯕꯀꯣ ꯂꯩꯁꯥꯡꯈꯣꯡ ꯋꯥꯡꯒꯣꯏꯗꯒꯤ
ꯋꯥꯡꯒꯣꯏꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯐꯥꯗꯦ ꯀꯤꯂꯣꯃꯤꯇꯔ ꯇꯪꯈꯥꯏ ꯑꯃꯃꯨꯛꯀꯣ ꯑꯗꯨꯃꯥꯏꯅ ꯃꯈꯥꯔꯣꯝꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯈꯨꯜ ꯂꯩꯔꯦꯕꯀꯣ ꯒꯥꯏꯔꯤꯝꯅꯤ ꯍꯧꯒꯥꯏ ꯈꯤꯈꯤꯇꯦ ꯆꯨꯟꯇꯤꯒꯥꯡ ꯃꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯣꯡꯀꯨ ꯍꯛꯈꯤꯗꯦ ꯁꯦꯒ꯭ꯔꯦ ꯅꯪꯒꯤ ꯒꯤꯖꯥꯎ ꯊꯤꯝ ꯀꯥꯏ Anh ꯆꯪ nào đó ꯁꯟꯅꯤꯡꯅꯣ chụp gì chứ? ꯍꯥꯏꯒꯣ ꯗꯤꯛꯅꯤ ꯃꯛꯇꯤ ꯁꯨꯗꯣ Mình ngay thường. ꯆꯥꯛ ꯆꯥꯔꯕꯣ ꯅꯨꯡꯁꯤꯕꯤ ꯏꯅꯥꯎ ꯑꯅꯤ ꯆꯥꯔꯦ ꯏꯇꯩꯃ ꯂꯪꯒꯣꯜ ꯖꯝ ꯁꯞꯅꯥ ꯍꯥꯏ ꯏꯇꯩꯃ ꯂꯪꯒꯣꯜ ꯖꯝ ꯁꯞꯅꯥꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃ ꯏꯇꯩꯃ ꯁꯞꯅꯥꯕꯨꯀꯣ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦꯕꯀꯣ ꯃꯥꯅꯀꯣ ꯑꯁꯥꯅꯤ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯀꯥꯏ ꯇꯣꯏ ꯅꯞ ꯇꯨꯊꯥ ꯑꯧ ꯑꯁꯩ ꯇꯨꯊꯦ ꯑꯁꯩ ꯅꯞ ꯇꯨ ꯇꯥꯟꯊꯦ ꯅꯞ ꯇꯥꯟꯅ ꯂꯥꯏꯚ ꯊꯥꯕ ꯑꯃ ꯇꯤꯟꯊꯦ ꯍꯥꯏ ꯍꯦꯜꯂꯣ ꯁꯨꯏꯂꯤꯎ ꯔꯥꯏꯗꯤꯌꯨ ꯒꯟ ꯔꯥꯏꯗꯨꯏ ꯔꯥꯏꯗꯨꯏ ꯂꯣꯏꯗꯨꯏ ꯍꯥꯏꯗꯤ ꯑꯃꯨꯛꯅꯦ ꯔꯥꯏꯗꯨꯏ ꯒꯟ ꯇꯨꯋꯣ ꯃꯊꯪ ꯈꯥꯎ ꯍꯥꯏꯌꯦꯕꯀꯣ ꯌꯦꯔꯨꯝ ꯆꯥꯎ ꯍꯥꯏ ꯃꯥꯜꯂꯦꯕꯀꯣ ꯍꯣꯏ ꯃꯊꯪ ꯃꯊꯪ ꯑꯩ ꯑꯗꯨꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯗꯣꯀꯣ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯈꯟꯒꯠꯂꯒ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯏꯟꯇꯔꯇꯦꯟꯁꯨ ꯑꯣꯏꯅꯤꯡꯉꯥꯏꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯉꯁꯤ ꯂꯥꯡꯅꯦ ꯇꯝꯐꯥ ꯏꯔꯦꯡꯕꯝ ꯀꯩ ꯂꯝꯗꯒꯤꯅꯣ ꯕ꯭ꯔꯣꯁꯦ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯋꯥꯡꯒꯣꯏ ꯂꯩꯁꯥꯡꯈꯣꯡꯗꯒꯤꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯁꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯕꯨ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨꯀꯣ ꯒꯥꯏꯖꯤꯜꯂꯨꯒꯃꯥꯏ ꯅꯞ ꯇꯨꯔꯕꯣ ꯒꯥꯏꯖꯤꯜꯂꯨ ꯍꯥꯏꯁꯦ ꯑꯣ ꯊꯝꯄꯨꯏꯅ ꯀꯝꯇꯥꯟ ꯊꯩ ꯅꯥꯎꯕꯤ ꯂꯩꯇꯣꯡꯕ ꯅꯥꯎꯕꯤ ꯂꯣꯡꯖꯝ ꯍꯥꯏꯕꯀꯣ ꯅꯞ ꯇꯨ ꯊꯪ ꯅꯞ ꯇꯨ ꯊꯪ ꯊꯥ ꯅꯞ ꯇꯨ ꯇꯪ ꯊꯥ ꯅꯞ ꯇꯨ ꯊꯪ ꯊꯥ ꯑꯧ ꯇꯨ ꯇꯥꯟꯗꯦ ꯕ꯭ꯔꯗꯔ ꯑꯀꯤꯝ ꯁꯥꯀꯥ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯏꯁꯄꯣꯟꯁꯔ ꯇꯧꯒꯦ ꯍꯥꯏꯕꯩꯅꯦ ꯂꯥꯟꯅ ꯂꯧꯕꯤꯅꯨ ꯑꯗꯨ ꯀꯃꯥꯏꯅ ꯐꯥꯎꯅꯗꯣꯏꯅꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤꯀꯣ ꯑꯩꯒꯤ ꯀꯩꯅꯣꯗ ꯑꯩꯒꯤ ꯌꯨꯇꯨꯞꯀꯤ ꯄ꯭ꯔꯣꯐꯥꯏꯜꯗꯣ ꯑꯗꯨꯗ ꯑꯩꯒꯤ ꯐꯦꯁꯕꯨꯛꯀꯤꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤꯒ ꯑꯩꯅꯀꯣ ꯀꯩꯅꯣ ꯊꯝꯕꯤꯕꯅꯦꯕꯀꯣ ꯂꯤꯡꯗꯣ ꯑꯗꯨꯗ ꯍꯥꯞꯄꯤꯕꯅꯦ ꯑꯗꯨꯗ ꯑꯩ ꯑꯗꯨꯝ ꯀꯃꯦꯟꯗꯒꯨꯝꯕꯁꯨ ꯑꯩ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯝ ꯄꯨꯡꯄꯤ ꯄꯤꯕꯅꯦꯕꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯍꯦꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯕ ꯌꯥꯏ ꯏꯆꯤꯟ ꯏꯅꯥꯎꯅꯀꯣ ꯏꯆꯤꯟ ꯏꯅꯥꯎꯅ ꯊꯥꯡꯒꯩ ꯁꯦꯡꯅ ꯇꯧꯕꯤꯒꯦ ꯍꯥꯏꯔꯗꯤ ꯑꯗꯨꯃꯥꯏꯅꯀꯣ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯑꯩ ꯐꯣꯟ ꯅꯝꯕꯔꯗꯤ ꯑꯗꯨꯗ ꯍꯥꯞꯄ꯭ꯔꯅꯦ ꯍꯥꯞꯇꯕ꯭ꯔꯅꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯒꯤ ꯀꯩꯅꯣꯗꯗꯤ ꯍꯥꯞꯄꯝꯕꯗꯧ ꯃꯥꯟꯗ꯭ꯔꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤꯒ ꯐꯦꯁꯕꯨꯛꯀꯤꯒ ꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯍꯥꯞꯈꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯔꯇꯣ ꯁꯣꯅꯤꯀꯥ ꯀꯣꯝ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎꯕꯨꯀꯣ ꯅꯦꯛꯁ ꯄꯥꯟ ꯃꯩ ꯍꯥꯏ ꯕ꯭ꯔꯣ ꯍꯩ ꯇꯕꯨꯏ ꯀꯥꯏꯈꯣꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯛꯁꯦ ꯀꯩꯅꯣꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯀꯥꯃꯩꯅꯦ ꯑꯀꯥꯏ ꯀꯥꯏꯈꯣꯡ ꯍꯥꯏ ꯀꯥꯝ ꯃꯩꯊꯦ ꯂꯣꯏꯇꯣꯡꯕꯝ ꯁꯥꯄꯅ ꯑꯉꯥꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯏꯇꯩꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯆꯥꯛ ꯆꯥꯔꯕ ꯏꯇꯩꯃ ꯂꯅꯤ ꯊꯥꯏꯃꯩ ꯒꯣꯜꯃꯩ ꯅꯞ ꯅꯖꯟ ꯊꯣ ꯇꯦꯝꯆꯣ ꯑꯖꯟ ꯍꯥꯏ ꯑꯖꯟ ꯁꯦꯡꯃꯩ ꯍꯥꯏ ꯃꯩꯇꯩꯃꯤꯅ ꯏꯁꯩ ꯁꯥꯔ ꯄꯟꯊꯦ ꯑꯖꯟ ꯁꯦꯡꯃꯩ ꯍꯥꯏ ꯀꯐꯨꯟꯒꯪ ꯄꯨ ꯀꯥꯎꯋꯦ ꯍꯥꯞꯄꯅꯤ ꯁꯣꯝꯅ ꯑꯥꯏꯅ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯔꯤꯅ ꯖꯦꯟꯖꯦꯟꯗꯅ ꯂꯧꯕꯝꯗꯁꯤꯅ ꯇꯕꯨꯏꯆꯣ ꯀꯖꯥꯎ ꯖꯤꯡꯕꯝ ꯃꯩꯀꯣ ꯁꯪꯒꯥꯏ ꯖꯤꯞꯅꯤꯁꯤꯗꯅ ꯀꯖꯥꯎ ꯖꯤꯡꯕꯝ ꯎꯕꯤꯒꯥꯏ ꯂꯥꯏꯁ꯭ꯔꯝ ꯒꯧꯇꯝꯖꯤꯠ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯣ ꯑꯦꯟ ꯁꯤꯁꯇꯔ ꯒꯨꯗ ꯅꯥꯏꯠ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯉꯥꯏꯅ ꯃꯪ ꯐꯕ ꯃꯪꯒ ꯇꯨꯝꯃꯨꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯀꯣ ꯑꯗꯨꯗꯤ ꯔꯣꯕꯥꯔꯠ ꯖꯦ ꯑꯥꯔ ꯀꯥꯃꯩ ꯍꯥꯏ ꯒꯥꯏꯅꯕꯝ ꯗꯥꯏ ꯑꯧ ꯒꯥꯏꯅꯕꯝ ꯗꯦ ꯕ꯭ꯔꯗꯔ ꯀꯦ ꯍꯩꯁ ꯃꯥꯂꯦꯝ ꯉꯥꯟꯕꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯧ ꯆꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯥꯂꯦꯝ ꯉꯥꯟꯕꯤ ꯄꯥꯎꯊꯟ ꯀꯥꯃꯩ ꯖꯥꯎꯒꯥꯏ ꯍꯛꯒꯦ ꯆꯣ ꯅꯪꯒꯥꯏ ꯐꯦꯃꯤꯂꯤꯗ ꯖꯥꯎꯅ ꯖꯦꯟ ꯍꯛꯑꯦ ꯊꯣꯡꯀꯨ ꯍꯛꯀꯤꯗꯦ ꯄꯥꯎꯊꯟ ꯀꯥꯃꯩ ꯑꯀꯥꯏ ꯚꯤꯗꯤꯑꯣꯗ ꯁꯄꯣꯔꯠ ꯁꯨꯔꯣꯡ ꯃꯤꯖꯥꯡ ꯑꯣꯏꯅ ꯊꯣꯡꯀꯨ ꯍꯛꯀꯤꯗꯦ ꯔꯣꯕꯥꯔꯠ ꯖꯦ ꯑꯥꯔ ꯀꯥꯃꯩ ꯍꯥꯏ ꯍꯦꯜꯂꯣ ꯁꯨꯔꯕꯂꯥ ꯈꯨꯃꯟ ꯍꯥꯏ ꯁꯪꯂꯥ ꯀꯨꯟꯀꯔ ꯍꯥꯏ ꯐ꯭ꯔꯣꯝ ꯅꯥꯒꯥꯂꯦꯟ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯗꯔ
Gailung Kamai Hi bro Maibam Indrajit Inamma Ulla O Inamma si angang hojik summaga leiribako hojik mu yenghalakebako masiko angang se ma ngaihaktan tumhan gisino aduga ma mu yaune angang se ngasaidigi ningai tau leiribako china mayam ko Sena Saikom Ibunga gi mingse Ibungi mingse kari kauge aigi mingse china mayam ko aigi ming asengwase ngasai aina habdo kaino ko kapun gang pu hai khangye bako ai sam kakke tawni tawji soire ai je ko hek samni thung sang bako tawji kalien sa gyaman tadre kabiga gang ma nungai na bamgai da bamgai de Paujian Thai gon mai nap tu tha oja au tu the Maibam Indrajit Inamma Ulak O hairaga Inamma do sida angang somme bako china mayam ko ai soidina hoji ulakke bako angang se hoji tummo yadana leire bako te khana jar kungse haidi kungene angang si pra asi angang si pra phrak yam taba angang ni bako tawse makok siga Teo sila ito Amo makok hot le ito Tumning nge ma aduga Tampha ireng bam bro inamma do luna tawbiyo ko nungsina yam ba ko hain ngai leitan thagatsare china boko ai luna adum tawbige mayamsu Giang phao mai gang mai pui hi Gailung ka mai nap tu china au tu the brother Indrajit message amuka pabira o haraga ai hojik pathokre china ko message to mai inama ulakre ai inama sida lai to Sena Saikom nena Saikom ba inama ula o ibung ko sida lai ba ko mase ko angang se amo hogdok e ba ko to asom da khra olo like mangan du udre ba lap tha kan ko kema yam leng se yeng ba noi tab ne ba ko sida lai re ba ko sumai na ko aduga kai chakre mang re kamendo abung nang ram tho tabui ja thoda aram hai le sang khong tha me de le sang khong mai de ai hai de mai de than ka me abung jam black t-shirt le kap ai jam ne than de den de mo de ko mai de thai da than ka mai ha mi ha mai comment ba cái sa gang to ai theng nai na ni lam ka sna nam ma ke na ni mai jam ta ai sa ro bung na ni ai gi akai ma time la na sa pa mi ni ai gi mayam Philip pa matamda aina amu mga kelit pa do adugi maram do ai hoji haidora ge bako adugi maram su aduga kaiba aigi kapta aigi picture thamado adugi maram su ai hoji haidora ge bako aigi frita aina black t-shirt ngakta hapadudi aigi se like se ko video number matamda akoi gi cha insang da kaida focus tawba se piba ngamdaba haiba tare ko akoi camera do taitho ga leiba ado amubudo kaino tawro ge focus piba ngammako aduna maram oraga aina black t-shirt to ngakta hapane bako aduga kaino aigi cup tudi aina ibani se kamai tawge ha kana ma se hayeng se aigi birthday ni na haiga mana leibi bne bako adu leibi kanda hayeng do hayeng thokringai da ngasi se ngasi gumba se asida oina chen bane bako ibani se ko aduda chen badagi adugi cup to mana puthora ga thora e ma se ko adu thora kanda aina sum nungsi jana aduda dum thamaga thakpane bako adumai tawne bako aduga black t-shirt to adudo aina sena ai free atopa hapa yai bako adu hapa kanda aigi camera se khra matik cha de bako myam ko aduna matik cha dabni na kaino tawbane bako black to kaino tawrode focus to fajana pi ma ngamna ngai haraga aina black t-shirt to ngakta hapni bako kasi de ai haido ko ai video atai tai number mudam so ai madu hek hai gi tawbaga atopa gi khallingai da dum hek kaw tho e bako myam ko adudi mathang para se basanti nongmai haiba ichin inaw nang su 100k thuna yoba
ꯉꯝꯖꯔꯣꯀꯣ ꯅꯆꯦꯒꯤ ꯋꯤꯁꯇꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯕꯁꯟꯇꯤ ꯅꯣꯡꯃꯩꯕꯨꯀꯣ ꯔꯣꯕꯥ ꯖꯤꯌꯥꯔ ꯀꯥꯃꯩ ꯅꯞ ꯇꯨꯊꯥ ꯑꯧ ꯇꯨꯇꯥꯟꯊꯦ ꯑꯕꯨꯡ ꯀꯁꯟꯒꯥꯏ ꯃꯩꯇꯣ ꯑꯃꯥꯔꯨꯏ ꯖꯥꯎꯅꯤ ꯇꯣ ꯖꯤꯛꯄꯨꯗꯤ ꯃꯥ ꯆꯦ ꯖꯤꯞ ꯑꯝꯗꯤ ꯆꯦ ꯖꯤꯛꯄꯨꯗꯤ ꯁꯪꯒꯥꯏꯔꯨ ꯃꯥꯏ ꯑꯉꯥꯡꯁꯤ ꯖꯤꯞꯅꯤ ꯇꯨꯝꯃ ꯅꯤꯡꯉꯥꯏ ꯂꯩꯔꯝꯅꯦ ꯁꯨꯕꯝꯅ ꯖꯤꯛ ꯀꯥꯏꯒꯤꯗꯤ ꯄꯥꯝꯗꯒꯦ ꯒꯥꯔꯤ ꯂꯥꯏꯐꯁꯦ ꯒꯥꯔꯤ ꯍꯣꯏ ꯒꯥꯔꯤ ꯃꯃꯥꯁꯨ ꯌꯦꯡ ꯂꯩꯔꯦ ꯊꯪꯃꯤ ꯀꯁꯨꯡ ꯏꯅꯥꯎꯗꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯂꯩꯁꯥꯡꯈꯣꯡꯗꯒꯤꯅꯦꯕꯀꯣ ꯂꯩꯁꯥꯡꯈꯣꯡ ꯑꯩꯈꯣꯏꯒ ꯅꯛꯅꯕ ꯑꯩꯈꯣꯏꯒ ꯌꯨꯝꯂꯣꯟꯅꯕ ꯍꯥꯏꯕ ꯌꯨꯝꯂꯣꯟꯅꯕ ꯈꯔ ꯂꯝ ꯑꯩ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯩꯈꯣꯏꯒ ꯈ꯭ꯋꯥꯏ ꯅꯛꯅꯕ ꯌꯨꯅꯥꯝ ꯍꯩꯗ꯭ꯔꯣꯝ ꯑꯩꯈꯣꯏ ꯅꯛꯅꯔꯦ ꯋꯥꯡꯒꯣꯏ ꯅꯛꯅꯔꯦ ꯊꯤꯌꯥꯝ ꯅꯛꯅꯔꯦ ꯁꯝꯃꯔꯧꯒꯗꯤ ꯈꯔ ꯂꯥꯞꯅꯔꯦꯕꯀꯣ ꯑꯗꯒꯤ ꯂꯛꯁꯃꯤ ꯕꯖꯥꯔ ꯑꯩꯈꯣꯏ ꯌꯥꯝ ꯅꯛꯅꯔꯦ ꯑꯩꯈꯣꯏꯁꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯝꯗꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ ꯅꯤꯍꯦꯟ ꯑꯉꯣꯝ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯕ꯭ꯔꯣ ꯉꯁꯤꯁꯦ ꯏꯕꯥꯅꯤꯁꯦ ꯑꯂꯨꯒ ꯉꯥ ꯑꯀꯪꯕꯒ ꯑꯗꯒꯤ ꯊꯔꯣꯏ ꯏꯔꯣꯟꯕ ꯑꯃꯒ ꯆꯥꯏꯀꯣ ꯕꯤꯟꯗꯤꯌꯥ ꯀꯥꯡꯉꯨꯖꯝ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯉꯁꯤꯁꯦ ꯑꯂꯨꯒ ꯉꯥ ꯑꯀꯪꯕꯒ ꯊꯣꯡꯕ ꯑꯃꯒ ꯑꯗꯒꯤ ꯊꯔꯣꯏꯒꯤ ꯀꯩꯅꯣ ꯊꯔꯣꯏ ꯏꯔꯣꯟꯕ ꯑꯃꯒ ꯆꯥꯏꯕꯀꯣ ꯃꯥꯏꯕꯝ ꯏꯟꯗ꯭ꯔꯖꯤꯠ ꯃꯩꯇꯩ ꯗꯗꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯗꯤ ꯀꯩꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯈꯜꯂꯨꯗꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯒꯤ ꯏꯕꯥꯅꯤꯕꯨꯀꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦ ꯑꯩꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯒꯦꯀꯣ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣ ꯑꯩ ꯌꯨꯇꯨꯞꯁꯦ ꯍꯌꯦꯡꯋꯥꯏ ꯑꯃꯨꯛ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯟꯇꯦꯟꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯑꯩꯒꯤ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯉꯝꯗꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯧꯅꯤꯡꯉꯤꯁꯤ ꯈꯤꯇꯪꯗꯤ ꯋꯥꯠꯂꯤꯕꯀꯣ ꯃꯌꯥꯝ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯉꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯒꯤꯁꯨ ꯑꯩꯅ ꯑꯉꯝꯕ ꯑꯩꯅ ꯁꯔꯄ꯭ꯔꯥꯏꯖ ꯐꯖꯕ ꯑꯩꯅ ꯇꯧꯊꯣꯔꯛꯀꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯈꯔ ꯃꯇꯤꯛ ꯆꯥꯗꯦꯕꯀꯣ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯍꯌꯦꯡꯋꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯍꯣꯠꯅꯔꯒ ꯑꯩꯅ ꯀꯩꯅꯣ ꯈꯔ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ 100K ꯌꯧꯔꯁꯨꯅꯨ ꯑꯗꯨꯒ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯑꯉꯝꯕꯁꯨꯀꯣ ꯃꯌꯥꯝꯗ ꯑꯩꯅ ꯁꯔꯄ꯭ꯔꯥꯏꯖ ꯐꯖꯕ ꯑꯩꯅ ꯎꯠꯊꯣꯛꯀꯦꯕꯀꯣ ꯃꯌꯥꯝꯀꯣ ꯑꯗꯨꯗꯤ ꯔꯣꯕꯥꯔꯠ ꯀꯦꯁ ꯃꯍꯥꯕꯂꯤ ꯃꯩꯒꯨꯗꯨꯏꯇ ꯊꯥꯏꯗ ꯃꯍꯥꯕꯂꯤ ꯒꯨꯗꯨꯏ ꯑꯩ ꯆꯠꯍꯧꯗ꯭ꯔꯦ ꯏꯌꯥꯝꯕ ꯃꯍꯥꯕꯂꯤ ꯃꯩꯒꯨꯗꯨꯏ ꯑꯩ ꯇꯠꯂꯝꯒ ꯊꯥꯔꯝꯒꯦ ꯔꯣꯁꯅꯤ ꯔꯣꯁ ꯀꯥꯃꯥꯏ ꯍꯦꯜꯂꯣ ꯀꯒꯨꯟꯒꯥꯏꯃꯩ ꯏꯪꯀꯔꯣꯟ ꯊꯝꯗꯣꯏꯔꯣ ꯊꯝꯃꯣꯏꯌꯦ ꯊꯝꯃꯗꯣꯏꯔꯣ ꯍꯥꯏꯇꯦ ꯏꯇꯩꯃ ꯁꯄꯅꯥꯅ ꯍꯥꯏꯕꯀꯣ ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯡꯁꯦ ꯖꯦꯟꯖꯦꯟꯅꯦꯅ ꯑꯗꯨꯝ ꯈꯜꯂꯨꯔꯦ ꯑꯩꯒꯤ ꯃꯤꯡ ꯑꯩꯅ ꯑꯗꯨꯗꯗꯤ ꯀꯩꯅꯣ ꯇꯧꯕꯅꯦꯕꯀꯣ ꯌꯨꯇꯨꯞꯀꯤ ꯃꯃꯤꯡ ꯑꯩꯅ ꯊꯣꯟꯕꯤꯕꯅꯦꯕꯀꯣ ꯅꯦꯅꯥ ꯁꯥꯏꯈꯣꯝ ꯏꯕꯨꯡ ꯑꯩꯒꯤ ꯃꯤꯡꯗꯣ ꯁꯦꯅꯥ ꯍꯥꯏꯕ ꯅꯠꯇꯦ ꯅꯦꯅꯥ ꯍꯥꯏꯕꯅ ꯑꯩ ꯉꯁꯥꯏꯗꯣ ꯑꯩ ꯁꯣꯏꯅ ꯄꯥꯊꯣꯛꯈ꯭ꯔꯦꯀꯣ ꯁꯥꯎꯒꯅꯨꯀꯣ ꯃꯥꯏꯕꯝ ꯏꯟꯗ꯭ꯔꯖꯤꯠ ꯏꯅꯝꯃꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ ꯆꯝꯃꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕꯕꯨꯀꯣ ꯃꯦꯀ꯭ꯔꯤꯅꯥ ꯃꯨꯛꯕꯥꯡ ꯐꯖꯕ ꯑꯃ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯀꯣ ꯍꯧꯖꯤꯛꯇꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯨ ꯏꯔꯥꯡꯁꯤꯀꯣ ꯑꯗꯨꯝ ꯇꯧ ꯂꯩꯕꯅꯤꯅ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯑꯗꯨꯅ ꯃꯤ ꯑꯃꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯀꯥꯟꯗ ꯏꯕꯥꯅꯤꯁꯨ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯎꯖꯒꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯕꯨ ꯑꯗꯨꯝ ꯍꯦꯛꯇ ꯄꯨꯊꯣꯛꯑꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯁꯤ ꯑꯩꯁꯨ ꯀꯤꯕ ꯑꯃ ꯐꯥꯎꯖꯤꯜꯂꯛꯑꯦꯕꯀꯣ ꯃꯤꯒꯤ ꯃꯤꯋꯥ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕꯒꯤꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄꯗ ꯍꯥꯏꯔꯤꯕ ꯀꯃꯦꯟ ꯃꯌꯥꯝꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯁꯨ ꯏꯁꯥꯗ ꯊꯣꯛꯍꯟꯅꯤꯡꯗꯦꯕꯀꯣ ꯃꯌꯥꯝꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯅꯠꯇꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯤ ꯑꯃꯅ ꯑꯋꯥꯕ ꯇꯥꯔ ꯂꯩꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯃꯤꯁꯦ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯑꯃꯗ ꯋꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯪꯅꯕ ꯃꯇꯝꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯗꯨꯅ ꯑꯩꯁꯨ ꯇꯟꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯗꯣꯀꯣ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯨ ꯑꯩ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯁꯣꯁ ꯄꯤꯖꯦ ꯍꯥꯏꯕꯀꯣ ꯁꯤꯁꯇꯔ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯑꯣꯏꯔꯝꯅꯦꯕꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯤꯕꯅꯤꯅ ꯃꯌꯥꯝ ꯁꯦꯠ ꯍꯥꯏ ꯍꯦꯜꯂꯣ
นิกกี้สิงหานhai bako hi bro ai kasar dagi ne bro ga sister gi mukbang yengba yam nungai akhoi punamak yenge ado sister do yam chamna yamna pijau healthy oina bagi you both are very sweet couple love from kasar hai bako Nikki Singha bo hainingai leitna thagat chari na naw nako ado ai su ma se pi budi pijai bako ma se pak noi hai ba yadre kamai tawdui no ai su gyan ta dre chin naw myam ko chabadi hai no bako aina yengo ai mukbang video thagalak po myam do mukbang tawring ai den ga na su akhoi di mi yam dabni na hojik lupa chama lei kan da akhoi di cha insang ahau ba cha bai ti konai bako wari bu bako yen lupa chama gi lei kan da akhoi mi yam de ahum khakti ni konai bako charim ni kamai tawi no khangdre aduga toro si hai sai bako toro hai ne bro yen mapum ama chara o chara ke chinna ko ai sum soi na chara ke bako mathang ai chinna myam gi request ai sum ka ko jor hoi ka ki ba lei ga su chinna myam na sawi nu bako amuk han adum hai pi ro kon thaujam pepe hai bako video khara toina thagat lo u hoi chinna myam ai su thagat pa ngam na ba ai hona ja ke ko chinna myam na nusi bi digi now ai su yam na hara we chinna myam na support to bi se ko goi hai bako nana pui toy lat ti sao jen ha i tu sida tum ma lei re bako ma se ko hayeng as yaw bu ja ta hai no ko lam hen ba ja ta ko hai no as machine yaw hai ga ja ni gailung ka mai video da di ko ma ngang da ni bako ada aseng ma da di lo gailung ka mai to bi gan tu thina alu re kha kang re ko mi kina te su re chi taneng tam kha le ni Ningting lung remoi kari mathel charage ngasi se alu ga nga akang baga tharoi iron ba maka chae asani ka kaphun gang pu ka mai pesina susui the ko paina susui the hade hone asani ka mai hai ji ko asi asani ka mai hai ka khulong mai hade namja ningo tham ni asani ka mai nang ka khulong mai hadin ja lakhana than gang nai ne lila good night bro good night isinam ya manju kai insang cha ge ma bu ngasi je isinam ya ko khoi se kainu chai on alu alu ga nga akang batha e duga kainu ga tharoi iro ma ga chai ba ko asi je ko sumai thamma ko phone ama pai đi cô comment nó bao ngày rồi anh xong là liên nghe đồ mi này yên bao ngày rồi bố cô nghe na sai khom hay bố cô cây mà thiệt ra cái bung amadi namma cái chi chế aluga cái nó ga nga căng baga tharoi iron ba ma cái sai chỉ nào miam đi cái mà thiệt ra này cái si bo RK gaming susui thế thong ko hak thế RK gaming mai bam Indrajit adum mayam gi seva taubi ra u ibung gi nungai ba video ngai jeri ibung hainga lejan thagat jeri china mayam ko hoji aina ai gi seng haim tamda hoji aina mubang gumba taw bise ko aina thabak to khra nang na dabagi aina taw bine boko adubu aina sidigi hen ba ai atop to ba tawrakani boko mayam ko adu gumba matamda mayam ngai minner si mayam aduga adu matamda khangani aduna mathang mu parage sarda changdam cookie mini hai ro akhoi cookie na thi ko cookie na thi ko chinau yang ko than ka mai jen ha e pari deki thongku hakti de than ka mai sunti gang mai asai tho tabui tong bam tong tha asai he kai ko bam dem the asai hai kum chun na lam sum ke kai ko bam dem the asai tho nei na sara efe ina masi yam na nungsi e yam na phaba male ww kai hai no khang dre ko hai ni ai na thaka cheri china manju bo ko thaja tokpam ina mase yam chamme nang yam chamme nang suwa amani khata ngang na tumin na lai ne miyam chak chana bo ha thaka cheri miyam na ko
ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯆꯥꯛ ꯆꯥꯅꯔꯕꯣ ꯁꯥ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯣ ꯃꯥꯒꯤꯀꯣ ꯑꯩꯁꯦ ꯁꯨꯝ ꯌꯦꯡꯉꯤꯅꯦꯕꯀꯣ ꯀꯔꯤ ꯅꯩꯗꯤ ꯅꯩꯔꯦ ꯍꯟꯗꯛꯀꯥꯟꯁꯦ ꯃꯥꯏꯅ ꯑꯩꯅ ꯅꯠꯇꯦꯗ ꯁꯨꯝ ꯌꯦꯡꯕꯗꯣ ꯁꯣꯝꯅ ꯐꯣꯟꯗ ꯌꯦꯡꯕꯒ ꯑꯁꯦꯡꯕꯗ ꯌꯦꯡꯕꯒ ꯃꯥꯟꯅꯗꯦꯕꯀꯣ ꯀꯃꯥꯏꯅ ꯑꯣꯟꯊꯣꯛꯅꯩꯕ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯅꯤꯌꯦ ꯑꯩꯒꯤ ꯃꯥꯏꯁꯤꯀꯣ ꯐꯣꯟꯗ ꯌꯦꯡꯕꯗꯨꯒ ꯑꯃ ꯑꯁꯦꯡꯕꯗꯤ ꯌꯦꯡꯕꯒ ꯑꯗꯨꯒ ꯇꯨꯡꯗꯤ ꯇꯣꯡꯉꯥꯜꯂꯦ ꯀꯩꯅꯣꯀꯣ ꯐꯣꯟꯒ ꯃꯥꯟꯅꯗꯦꯕꯀꯣ ꯃꯤꯁꯦ ꯑꯗꯨꯅꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣꯅꯀꯣ ꯑꯣꯟꯅꯔꯕꯅ ꯐꯣꯟꯗꯒ ꯃꯥꯒꯤ ꯀꯩꯅꯣꯁꯤꯒ ꯃꯥꯟꯅꯗꯦꯕꯀꯣ ꯑꯗꯨꯗꯨꯅꯦꯀꯣ ꯃꯌꯥꯝ ꯀꯣ ꯉꯥꯏꯈꯣꯀꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯆꯝꯃꯦ ꯄꯥꯎꯁꯤꯝ ꯁꯔꯃꯤ ꯅꯣꯏꯅꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯄꯥꯎꯁꯤꯝ ꯁꯤꯔꯃꯔꯤ ꯀꯣ ꯀꯆꯨꯟꯊꯥꯏꯒꯥꯡꯃ ꯍꯦꯜꯂꯣ ꯁꯔꯗꯥ ꯀꯔꯤꯅꯣ ꯗꯕ꯭ꯂꯤꯎ ꯗꯕ꯭ꯂꯤꯎ ꯑꯦꯟ ꯑꯥꯏ ꯋꯤꯜ ꯑꯥꯔ ꯇꯨ ꯒꯣ ꯕꯦꯛ ꯑꯦꯟ 483 ꯀꯩ ꯍꯥꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯀꯣ ꯑꯋꯤꯟ ꯀꯩꯁꯤꯡ ꯁ꯭ꯃꯨꯠ ꯂꯥꯏꯐ ꯊꯦꯡꯀ꯭ꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯁꯤ ꯁꯔꯗꯥꯁꯤ ꯀꯩꯅꯣꯅꯦ ꯕꯤꯟꯗ꯭ꯌꯥ ꯀꯥꯡꯉꯨꯖꯝ ꯍꯥꯏꯀꯣ ꯃꯤꯒꯤꯗꯤ ꯄꯪꯕꯗ ꯄꯥꯏ ꯑꯩꯒꯤꯗꯤ ꯄꯥꯄꯥ ꯑꯣ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯎꯔꯝꯗꯕꯒꯤ ꯑꯣꯏꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨ ꯁꯥꯎꯕꯤꯒꯅꯨꯀꯣ ꯑꯩ ꯇꯁꯦꯡꯅ ꯎꯔꯝꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯕꯤꯟꯗꯤꯌꯥ ꯀꯥꯡꯉꯨꯖꯝ ꯀꯣ ꯃꯤꯒꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯎꯗꯕꯒꯤꯅꯤ ꯍꯟꯗꯛꯃꯨꯛꯇꯤ ꯑꯩ ꯁꯣꯏꯗꯅꯉꯥꯏ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯑꯁꯣꯝꯗ ꯑꯃꯨꯛ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯔꯤꯉꯩꯗ ꯑꯩ ꯁꯣꯏꯗꯅ ꯁꯣꯏꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯃꯌꯥꯝ ꯀꯣ ꯅꯣꯡꯁꯥ ꯑꯊꯧꯕ ꯂꯥꯏꯛ ꯗꯟ ꯕ꯭ꯔꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯅꯣꯡꯁꯥꯕꯨꯀꯣ ꯂꯤꯌꯥ ꯒꯨꯗ ꯅꯥꯏꯠ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯩꯈꯣꯏꯁꯨ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯗꯤꯃꯥꯄꯨꯔ ꯊꯦꯡꯀ꯭ꯌꯨ ꯑꯩꯅ ꯂꯩꯁꯥꯡꯈꯣꯡꯗꯒꯤꯅꯤꯀꯣ ꯀꯒꯣꯟꯒꯥꯏ ꯃꯩ ꯄꯥꯟꯃꯩ ꯄꯧꯈꯣꯟ ꯄꯥꯟꯃꯩ ꯒꯥꯔꯤꯝꯂꯨꯅ ꯀꯥꯏ ꯒꯅꯩꯖꯝ ꯃꯨꯛꯕꯥꯡꯀꯦꯟ ꯖꯥꯎꯒꯥꯏ ꯍꯛꯑꯦ ꯁꯨꯆꯨꯏꯅ ꯁꯨꯊꯨꯗꯦ ꯄꯣꯛꯈꯣꯟ ꯀꯥꯃꯩ ꯍꯥꯏꯁꯦ ꯄꯥꯟꯃꯩ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯣꯏꯔꯝꯅꯤ ꯖꯥꯏꯕꯤ ꯄꯣꯛꯈꯣꯜꯂꯨ ꯊꯥꯃꯤꯅꯦ ꯄꯤꯈꯣꯂꯨꯅꯤ ꯅꯝꯃꯤꯗ ꯑꯄꯤ ꯈꯣꯠꯂꯨ ꯍꯣꯡ ꯑꯄꯤ ꯈꯣꯠꯂꯨꯅ ꯊꯥꯃꯦ ꯄꯤꯈꯣꯂꯨꯗ ꯑꯩꯀꯣ ꯑꯄꯤ ꯈꯣꯠꯂꯨꯅꯤ ꯇꯒꯨꯝꯕꯁꯨ ꯄꯣꯛꯈꯣꯟ ꯍꯥꯃꯤꯅꯤ ꯁꯔꯗꯥ ꯍꯦꯜꯂꯣ ꯁꯔꯗꯥ ꯆꯅꯝ ꯍꯦꯜꯂꯣ ꯄꯥꯎꯊꯟ ꯀꯥꯃꯩ ꯅꯪꯇꯣꯡ ꯆꯤꯅꯦꯜꯗ ꯖꯦꯟꯅ ꯂꯥꯏꯛ ꯂꯦ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯤꯜꯍꯧ ꯀꯟ ꯇꯣꯡ ꯊꯦꯕꯥꯏ ꯃꯩ ꯇꯣꯡ ꯐꯪꯅ ꯆꯦꯅꯦꯜ ꯗꯥꯏ ꯊꯥꯎ ꯃꯩꯁꯨꯊꯨ ꯁꯅꯥꯄꯣ ꯊꯣꯡꯀꯨ ꯍꯛꯈꯤꯗꯦ ꯑꯀꯥꯏ ꯆꯦꯅꯦꯜꯗ ꯁꯕꯁꯀ꯭ꯔꯥꯏꯞ ꯁꯨꯔꯣ ꯃꯩꯈꯥꯡ ꯑꯩ ꯀꯗꯥꯏ ꯗꯥꯏ ꯍꯛꯅ ꯊꯣꯡꯀꯨ ꯍꯛꯈꯤꯗꯦ ꯑꯗꯩ ꯅꯔꯤꯅꯅꯦ ꯀꯔꯤꯝꯅꯦ ꯗꯥꯏ ꯍꯛꯅ ꯊꯣꯡꯀꯨꯈꯤꯗꯦ ꯅꯨꯡꯁꯥ ꯑꯊꯧꯕ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯏꯁꯣꯔꯅ ꯄꯤꯅꯕꯤꯁꯅꯨ ꯏꯁꯣꯔꯗ ꯊꯧꯅꯤꯖꯔꯤ ꯅꯣꯡꯁꯥ ꯑꯊꯧꯕ ꯍꯥꯏꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎꯕꯨ ꯏꯕꯥꯅꯤꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎꯕꯨꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯐ ꯑꯐꯕꯗ ꯃꯥꯏ ꯄꯥꯛꯄꯀꯣ ꯇꯧꯔꯨꯕ ꯈꯨꯗꯤꯡꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯗꯨ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯑꯐꯕ ꯐꯪꯕ ꯑꯣꯏꯔꯁꯅꯨꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯒꯤ ꯅꯨꯄꯤꯁꯤꯡ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯑꯐꯕ ꯐꯪꯕ ꯑꯣꯏꯔꯁꯅꯨꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯀꯦ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯦ ꯍꯥꯏ ꯍꯦꯜꯂꯣ ꯀꯦ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯅ ꯍꯥꯏꯕꯀꯣ ꯖꯟ ꯈꯨꯝꯕꯣꯡ ꯃꯌꯨꯝ ꯍꯥꯏꯕꯅꯤꯀꯣ ꯖꯟ ꯈꯨꯝꯕꯣꯡ ꯕ꯭ꯔꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯁꯦ ꯑꯂꯨꯒ ꯉꯥ ꯑꯀꯪꯕꯒ ꯊꯔꯣꯏ ꯏꯔꯣꯟꯕꯒ ꯑꯋꯤꯟ ꯀꯩꯁꯤꯡ ꯊꯔꯣꯏꯗꯨ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯔꯣꯏꯗꯣ ꯏꯔꯣꯟꯕ ꯑꯣꯏꯅ ꯆꯥꯔꯦꯕꯀꯣ ꯏꯕꯥꯅꯤ ꯏꯕꯥꯅꯤꯅ ꯈꯨꯟꯕꯗꯣ ꯉꯔꯥꯡꯁꯨ ꯏꯕꯥꯅꯤꯅ ꯈꯨꯟꯕꯅꯦꯕꯀꯣ ꯁꯤꯗ ꯑꯣꯏꯅ ꯍꯦꯛ ꯆꯠꯄ ꯈꯨꯜꯂꯨꯔꯒ ꯑꯁ ꯑꯗꯨ ꯃꯥꯡꯗꯦ ꯉꯔꯥꯡ ꯊꯔꯣꯏ ꯈꯨꯜꯂꯨꯕ ꯅꯨꯃꯤꯠꯇꯨꯅꯦ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯔꯒ ꯑꯁ ꯑꯃꯨꯛ ꯍꯜꯂꯛꯑꯀꯥꯟꯗꯀꯣ ꯂꯩꯍꯧ